Haukiba sahidagi thorakliba irang asigi leiriba yanna chayenaba phibam asina maram oiraduna state amadi central government na maralaiba singi mathakta akanba thabak lokotpa ngamkidabana Manipur gi Lok Sabha mikalda BJP Meitei kibani masigi mapung phaba thaudang Chief Minister ama oina mahangna lawfam thoi haiduna Manipur gi Chief Minister CM Biren fongdokre Indian Express ki Sip Ritika Chopraga akadana laukiba interview amada wafum asi fongdok laduna Chief Minister na hai lenga ki maike dagi matik chaba action lakot pangam kidaba asina maram oiraduna tampaki miyam gi marakta state amadi center da paliba lenga animakta pen daba leina rakhi Law and order asina state ki issue oijarabasu irang asida hojik fawbada miyam gi apamba adumak tungan bangam jadrabasu central force singna maru oiba thaudang lawduna lakli maram kaya asi leibadagi aikoina tampakta Meitei kibani state asigi outer parliamentary constituency gi oinasu chap manaba situation asi laiki Manipur thokliba issue sing asi loisina bohanabada yamna complex oiba phibam amada leiri miyoi kayana manungi oiba maru oiba problem asi khangde hairiba maru oiba nungi issue si thidokpa amadi khangdokpa matamda irang asigi warishin puraknabagi maru oiba khongthangsu oigani Lok Sabha mikalda Meitei sigi mapung phaba thaudang adu Chief Minister ama oina ayhak isamakna lawfam thoi agency kharana state asida hojik thokliba irang asi kanglupki land oina uri adubu aikhoigi maike degi masi kanglupki irang oina ude state lenga ki maike degi illegal immigrants sing masing khangdokpa illegal immigrants sing masak khangdokpa amadi makhoigi maramdamda halankhina bathabak lawkatli Popi pambi sing mangan tanghanduna kumjali singani taraga nipandagi war on drugs haudoki yellow fruit sing asi aikhogi citizen ni adubu kanagumba kharana lenga asina makhogi mayokta lei haiduna lana uhanna bohotnari masina irang asi ohellakibani mapalamdagi ain kaina sangsilakiba mitop sing asina hanadagi khunda leita duna lerakliba kuki singda Meitei singi mathakta lan tawhannaba hu kamsilli Tampaki miyam na lenga ki thabak thoramda sagatli drug mafia gumba mapangi mitop sing khaktana irang asi thokhan bani mapandagi changsilakhiba sing asi kuki miyam da insinduna irang asi hawnabagi sakti lei Basida tampaki miyam na laman kumannabagi wakhalon pokhanba maram ohelli mikhalda tampaki miyam na ikhogi mayukta bot pikibagi maram asi miyam na state amadi central government na illegal immigrants sing da serak pigani haibagi thajaba thamki madu aikhoina thabakta onthokpagam khide irang asi haurakpadagi hauna state amadi central lengak animaki makedagi maral leibasingi mathakta akanba thabak lokotpangam khide adubu masi tapna phibam phagalakli Handaki Lok Sabha Mikalasida Miyamna Piriba Rai Asida Chief Minister na Kari Wakhalo Lei Manipur da hauji ahongba purokpa mathau tai haina khanbra haina hangkiba wahangi paukumda Chief Minister na hai haujik tawriba thobak thauda asida hongdokpa changi Central Force singna state lenga na paikaliba thabak thoram singda yamna yang launa sogatpam thoi loinana asengba tribal miyam da state lenga ki mayokta leite Loinana asengba tribal miyam di state lenga ki mayukta leite kumjali singama chamapan humfuga mathogi matungda lakpa mitop singda target tawbani haiba khanganabo hanabada mateng pangpham thoi Chief Minister na fongdokiba wafam asi Central Force singna state lenga ka sagotte haibagi wafam la haina hangkiba wahangi paukumda semna hai state lenga na yelhomi miyambo mayai ka bachinjak tagi kannanaba loinana illegal migrants sing amadi umang kokthokpagi mayukta thabak tawi Khongthang asi akaknaba kanglup amada atamnana target tawbagumna agency kharana lana uri madugi wakhalon adu hongdokfam thoi state lengangna hongdokliba khongthang asi makhoina sagotkadabani kumja lisingani humpumathogi matungda kumja lisingama chamapan humpumathoi kumja lising amaga chamapan humpuga mathoigi matungda changsilakiba illegal migrants sing masak khangdokpagi thabak paikatli Golden Triangle dagi lakpa drug mafia singa lanthengnari loinana umang wamang ngaksenna bohotnari haidiba thabak thoram sing asida Central Force sing nasu sogatpa mathau tai Haujik leiriba phibam asida center na purnu makhangi mikhalna maram oiraduna center gi lusing matheng
ꯃꯤꯈꯜꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯊꯕꯛ ꯆꯤꯟꯕꯗꯒꯤ ꯏꯁꯨ ꯑꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯉꯝꯈꯤꯗꯕꯅꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯂꯕ ꯃꯇꯨꯡꯗ ꯁꯦꯟꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯀꯅꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒ ꯆꯞ ꯆꯥꯕ ꯋꯥꯔꯦꯞꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯂꯛꯀꯅꯤ ꯍꯟꯗꯛ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯄꯤꯔꯤꯕ ꯔꯥꯏ ꯑꯁꯤꯒꯤ ꯊꯧꯗꯥꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯅ ꯂꯧꯔꯦ ꯍꯥꯏꯔꯕꯅꯤꯅ ꯁꯦꯟꯐꯝ ꯊꯥꯗꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯑꯗꯨꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃꯠꯇ ꯂꯧꯈꯠꯄꯗꯤ ꯂꯩꯇꯦ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯩꯍꯥꯛ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯁꯤ ꯆꯤꯡꯊꯕ ꯑꯃꯁꯨꯡ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤ ꯃꯈꯣꯏꯕꯨ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯕ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛꯀꯤ ꯏꯊꯧꯅꯤ ꯅꯥꯒꯥꯁꯤꯡ ꯌꯥꯎꯅ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯏꯁꯨꯁꯤꯡ ꯑꯁꯤ ꯑꯩꯍꯥꯛ ꯑꯃꯗꯤ ꯑꯩꯒꯤ ꯇꯤꯝꯅ ꯆꯞ ꯆꯥꯅ ꯈꯪꯏ ꯍꯧꯖꯤꯛ ꯍꯦꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯊꯕꯛ ꯄꯥꯏꯈꯠꯄ ꯃꯇꯝ ꯑꯣꯏꯔꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯝ ꯊꯥꯗꯣꯛꯄꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯃꯈꯣꯏꯅ ꯑꯩꯕꯨ ꯐꯝ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯄ ꯄꯥꯝꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩꯍꯥꯛꯀꯤ ꯂꯩꯉꯥꯛꯅ ꯏꯂꯤꯒꯦꯟ ꯃꯥꯏꯒ꯭ꯔꯦꯟꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯄ ꯑꯃꯗꯤ ꯗ꯭ꯔꯒ ꯃꯥꯐꯤꯌꯥꯁꯤꯡꯒꯤ ꯃꯊꯛꯇ ꯊꯕꯛ ꯄꯥꯏꯈꯠꯂꯛꯄꯗꯒꯤꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯦꯟꯐꯝ ꯊꯥꯗꯣꯛꯂꯕꯗꯤ ꯃꯈꯣꯏꯒꯤ ꯂꯝꯕꯤꯗ ꯌꯦꯠꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯔꯣꯏ ꯃꯗꯨ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛ ꯌꯦꯛꯅꯕꯁꯤꯡꯗ ꯄꯤꯒꯗꯧꯔꯤꯕꯅꯣ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯕꯤꯖꯦꯄꯤꯅ ꯁꯤꯠ ꯀꯌꯥꯗ ꯃꯥꯏꯊꯤꯈꯤꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯤ ꯍꯥꯏꯅ ꯈꯟꯕꯒꯦ ꯍꯥꯏꯅ ꯍꯪꯕ ꯋꯥꯍꯪꯗ ꯁꯦꯝꯅ ꯍꯥꯏ ꯃꯁꯤ ꯌꯥꯝꯅ ꯑꯃꯣꯠꯄ ꯄꯣꯂꯤꯇꯤꯛꯁꯅꯤ ꯀꯣꯡꯒ꯭ꯔꯦꯁꯅ ꯑꯔꯥꯟꯕ ꯋꯥꯁꯛ ꯁꯛꯇꯨꯅ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯂꯤ ꯃꯤꯌꯥꯝꯒꯤ ꯑꯦꯀꯥꯎꯟꯗ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯍꯥꯞꯀꯅꯤ ꯍꯥꯏꯅ ꯋꯥꯁꯛꯂꯤ ꯃꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯁꯤꯅ ꯕꯤꯖꯦꯄꯤꯒꯤ ꯁꯤꯠ ꯃꯁꯤꯡ ꯍꯟꯊꯔꯛꯅꯕꯒꯤ ꯃꯔꯝ ꯑꯣꯏꯍꯟꯈꯤꯕꯅꯤ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯁꯦꯟꯐꯝ ꯀꯌꯥ ꯐꯪꯍꯜꯂꯤꯕ ꯗꯤꯐꯦꯟꯁ ꯕꯖꯦꯠ ꯑꯌꯨꯁꯃꯥꯟ ꯚꯥꯔꯠ ꯕꯖꯦꯠ ꯁꯔꯦꯟꯗꯔ ꯇꯧꯔꯒꯗ꯭ꯔꯥ ꯃꯅꯤꯄꯨꯔꯗ ꯃꯈꯣꯏꯅ ꯇꯣꯈꯥꯏꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯑꯔꯥꯟꯕ ꯋꯥꯁꯛ ꯁꯛꯂꯤ ꯏꯟꯗꯤꯌꯥ ꯀꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯁꯨ ꯑꯗꯨꯃꯉꯥꯏ ꯃꯈꯣꯏꯅ ꯀꯔꯝꯅ ꯃꯅꯤꯄꯨꯔ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯕꯒꯤ ꯋꯥ ꯉꯥꯡꯒꯗꯧꯔꯤꯕꯅꯣ ꯃꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟ ꯐꯣꯡꯗꯣꯛꯈꯤ ꯖꯤꯔꯤꯕꯥꯝꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕ ꯑꯃꯗꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯖꯤꯔꯤꯕꯥꯝꯗ ꯆꯠꯀꯗꯧꯔꯤ ꯂꯣꯏꯅꯅ ꯃꯩ ꯆꯥꯛꯈ꯭ꯔꯕ ꯌꯨꯝꯁꯤꯡ ꯑꯃꯨꯛ ꯅꯧꯅ ꯁꯥꯗꯨꯅ ꯃꯤꯌꯥꯝ ꯍꯟꯖꯤꯜꯍꯟꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯂꯤ ꯖꯤꯔꯤꯕꯥꯝ ꯁꯣꯔꯣꯛ ꯑꯇꯤꯡꯕꯤ ꯈꯨꯅꯧꯒꯤ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯍꯧꯖꯤꯛ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯟꯅꯈꯤ ꯂꯣꯏꯅꯅ ꯃꯤꯐꯝ ꯑꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯒ ꯇꯦꯂꯤꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯊꯥꯔꯒ ꯃꯤꯌꯥꯝꯗ ꯈꯪꯍꯟꯈꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯗꯛ ꯂꯩꯈꯤꯗ꯭ꯔꯕ ꯁꯔꯠ ꯀꯨꯃꯥꯔꯒꯤ ꯏꯃꯨꯡꯗ ꯑꯦꯛꯁꯒ꯭ꯔꯦꯁꯤꯌꯥ ꯄꯤꯔꯒꯅꯤ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯆꯥꯕꯨ ꯂꯩꯉꯥꯛꯀꯤ ꯆꯥꯅꯕ ꯊꯕꯛ ꯑꯃ ꯍꯥꯞꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯈꯤ ꯂꯣꯏꯅꯅ ꯍꯟꯗꯛꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯆꯥꯛꯈ꯭ꯔꯕꯁꯤꯡ ꯌꯨꯝ ꯅꯧꯅ ꯁꯥꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯂꯩꯍꯟꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯤꯌꯥꯝꯗ ꯊꯥꯖꯕ ꯊꯝꯈꯤ ꯁꯣꯔꯣꯛ ꯑꯇꯤꯡꯕꯤ ꯈꯨꯅꯧ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯠ ꯀꯨꯃꯥꯔ ꯃꯤꯍꯥꯠꯀ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯈꯤꯕ ꯖꯦꯑꯦꯁꯤꯒꯤ ꯃꯤꯍꯨꯠꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ ꯂꯣꯏꯅꯅ ꯄꯣꯏꯟꯠ 3 ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯖꯤꯔꯤꯕꯥꯝ ꯗꯤꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯄꯤꯁꯤꯟꯈꯤ ꯑꯃꯔꯣꯝꯗ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡ ꯂꯩꯁꯥꯕꯤꯊꯣꯜ ꯄꯨꯂꯤꯁ ꯆꯦꯛꯄꯣꯁꯠ ꯑꯃꯁꯨꯡ ꯅꯨꯡꯈꯜ ꯈꯨꯜꯗ ꯂꯩꯕ ꯃꯩꯇꯩꯒꯤ ꯌꯨꯝ ꯑꯅꯤ ꯑꯃꯁꯨꯡ ꯀꯨꯀꯤꯁꯤꯡꯅ ꯃꯩ ꯊꯥꯔꯝꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯈꯤꯕ ꯂꯩꯇ꯭ꯔꯤ ꯂꯣꯏꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯉꯥꯛꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯋꯥꯔꯤ 19ꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯤꯡꯊꯧꯈꯣꯡ ꯈꯥ ꯈꯨꯅꯧꯗꯒꯤ ꯃꯤꯁꯝ 4 ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛꯇ ꯍꯛꯊꯦꯡꯅꯅ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯀꯨꯀꯤ ꯑꯃ NIAꯅ ꯐꯥꯔꯦ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ NIAꯅ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯂꯨꯟꯃꯤꯟꯁꯩ ꯀꯤꯞꯒꯦꯟ ꯑꯦꯂꯥꯏꯁ ꯂꯥꯡꯒꯤꯟꯃꯥꯟ ꯑꯦꯂꯥꯏꯁ ꯃꯥꯡ ꯑꯦꯂꯥꯏꯁ ꯂꯦꯕꯤ ꯀꯧꯏ ꯑꯇꯣꯞꯄ ꯀꯦꯁ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯐꯥꯕꯗꯒꯤ ꯒꯨꯋꯥꯍꯥꯇꯤ ꯖꯦꯜꯗ ꯂꯩꯔꯤꯕ ꯂꯨꯟꯃꯤꯟꯁꯩ ꯀꯤꯞꯒꯦꯟ ꯑꯁꯤ NIAꯅ ꯃꯈꯥ ꯇꯥꯅ ꯐꯥꯒꯠꯈꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯑꯟꯂꯣꯐꯨꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯦꯛ ꯑꯃꯁꯨꯡ ꯑꯥꯔꯝꯁ ꯑꯦꯛꯀꯤ ꯃꯈꯥꯗ ꯀꯦꯁ ꯂꯧꯈꯠꯇꯨꯅ ꯊꯤꯖꯤꯟꯕ ꯍꯧꯔꯦ ꯍꯥꯏꯗꯨꯅ NIAꯒꯤ ꯆꯦꯔꯣꯜꯅ ꯃꯈꯥ ꯇꯥꯔꯤ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ 19ꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯤꯡꯊꯧꯈꯣꯡ ꯈꯥ ꯈꯨꯅꯧꯗ ꯂꯩꯕ ꯋꯥꯇꯔ ꯇ꯭ꯔꯤꯠꯃꯦꯟꯠ ꯄ꯭ꯂꯥꯟꯠ ꯑꯃꯒꯤ ꯃꯅꯥꯛꯇ ꯏꯪꯈꯣꯜꯗ ꯊꯕꯛ ꯁꯨꯖꯕ ꯃꯤꯑꯣꯏ 4 ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯇꯝꯊꯤꯅ ꯍꯥꯠꯄꯤꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕꯒꯤꯗꯃꯛ ꯐꯥꯒꯠꯄ ꯃꯤꯑꯣꯏ ꯑꯁꯤ ꯂꯨꯟꯃꯤꯟꯁꯩꯅ ꯑꯍꯥꯟꯕꯅꯤ ꯃꯤꯑꯣꯏ ꯑꯁꯤꯅ ꯑꯐꯕ ꯃꯈꯜꯒꯤ ꯅꯣꯡꯃꯩ ꯁꯤꯖꯤꯟꯅꯗꯨꯅ ꯑꯇꯠ ꯑꯀꯝ ꯂꯩꯇꯅ ꯀꯥꯞꯁꯤꯟꯗꯨꯅ ꯃꯤꯆꯝ 4 ꯑꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯍꯥꯠꯄꯤꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ NIAꯅ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 8ꯗ ꯀꯦꯁ RC 01-2024 NIA IMPꯒ ꯃꯔꯤ ꯂꯩꯅꯅ ꯊꯤꯒꯠꯄꯗ ꯂꯨꯟꯃꯤꯟꯁꯩ ꯀꯤꯞꯒꯦꯟ ꯑꯁꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯍꯛꯊꯦꯡꯅꯅ ꯆꯦꯟꯅꯩ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯂꯦ ꯃꯍꯥꯛ ꯍꯥꯟꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯒ꯭ꯔꯨꯞ KNFPꯒꯤ ꯀꯦꯗꯔ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯝꯕꯗꯒꯤ ꯑꯇꯣꯞꯄ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯌꯨꯅꯥꯏꯇꯦꯗ ꯀꯨꯀꯤ ꯅꯦꯁꯅꯦꯜ
Army UKNA da yaurduna hojik chathariba irang asida yaukshinduna tamthiraba mihat kya chathaba asida yauribani haiba khangba ngamle makhatana case asiga mari lenena thigatpagi thabak chathari hainasu NIA gi cherol asina hairi ningsingba yai chaliba sahi asigi January 19 gi nungthil pung ahum makhairam tarakpa matamda dingthokong kha khuna wat number 4 dagi oinam bamonjau oinam mani tomba thiam somendro amadi ningthojam nabadip kauba misam mari kuki militant singna yamna tamthiba mong da hat pikibani kuki singna sidokhiba jiribamgi gaukhaldagi jagador lamtai khunau yogadaba fawbagi madakta leiba Harinagar gi thong kuki singna sidokhiba adu ngarang ahing athengbada Assam Rifles na semjinbagi thabak yamna kanna chathakre hairi